Arambai News Guwahati da Maithelongi Pau Tawiriba Singbu Yan Hanba Magtada Chingangbam Suzitrani na Kurumjari. Hozingasi Samlapa Mariba Pau Sing Lowirase. Handakta Pangthokiba Birmingham Commonwealth Games ta Assamgi Amatangaraba gold medalist Nayan Mani Shaikyangase Mayum Lamdam Assam da Thunglakre. Mahakpu airport ta mayam changduna taramna oki amadi mahakpu oknanabagi ngaiduna leramba mahakna thabak tawriba forest department ki personnel singa harau nungaina bihu jagoi saminakhe pungning nusiningai oiribade mamana mahaki laidhi purakani haiduna airport ta ngaiduna leiribi mahaki machanupi bu mamana chejet konkhe amadi machanupi na laidhi asibu yenglaga penjakhe Chief Minister Himanta Biswa Sarmana Taramna Opagi Thoram the Sarukianaba Nomugyoba Kongchata Lakibi Nain Mani Saikiabu Janata Bhavandasu Lengakna Taramna Okre. Panbayai Miamna Yamnamak Tanadriba Amadi Unadriba Masana Lon Bolgi Indian Tim the Yauduna Timasina Gol Lobada Nain Mani Saikianasu Maroiba Togdang Lokibane. Adubo Assam Yamna medal Purakani Habagi Tazaba Yamnamak Wangna Leiruba Sanaroi Kara Habadi Sibutapa Lavlina Borgohai Amadi Himadasti medal Amata Handaki Commonwealth Games Asida Purakpa Ngamkitrabane. Assam da question paper leak oibagi wathok amaga muktorakre yamnamak ngakninga yoina parikya pangthokadaba numit kharani da ngaisilaklaba matam asida question paper phangle haiduna candidate singdagi sel maki bank account ta Google Pay tawduna tharaknaba WhatsApp na chingbada message tharakhi police na di masi question paper leak oiba natte gang khutpu amana question paper ni haizilaga sel tananaba sinba thongni hairakli Gang Kutpu Asigi Luchingba Ali Hussein Borbuya Hailakandi ki Bangladesh ka tainaba ngamkhaidagi phakre Panbayai Lagliba August Kutma Thoyamadi Kunipanda appointment ki parikhyane Masida 3rd grade amadi 4th grade ki post lising kuntaruk ki thabak hapkadoribane Naharo lakyana parikhyasi thagadobagi ngaiduna leiribane ADC Bilgi Nungyoiba Warolde, Manipura Sibu Ani Thokna Thugaisi, Manipura Chief Secretary Ani Thamsi, Amadi Secretariat Ani Lehensi, Haibani. Asigumba ADC Gi Billasibu, Assembly da Puthoktuna, Matau Karamna Kanagani. State Asigi CM Amoina, Billasi, Assembly da Puthoktuna, Matau Karamna Pass Togadoribano, Haina, Manipuri Chief Minister N. Birena, Billasibu, Assembly da Pass Toba Pamba, Hill Areas Committee Gi Members Sing da Wahang Hanglakre. Asigumba Billasi, Matau Karamna, Assembly da Puthoktuna Kanagani, Amadi Pass Togani. Asigumba Lebak Thugaiba Pamba Billasi Assembly da pass tauba pamliba Hill Areas Committee gi members singnedi state asigi CM oiba matamda Billasi Assembly da pukhatuna pass taugadra Manipur Thugaisi habida makhoi yagadra masi khanthadana Billasi Assembly da thambide haina lengak tamaral siribasi achumba khongthang natte hainasu CM Birena phongdorakle Anoba Manipur Lenga Sina Hill Areas Committee gi member Kunmuka Khanaraba Matungda Thugaibagi point Kayasi Lokthokraga Chingi Miyamda Hena Kanabayaba Hen Busakti Piba Pointsing Hapchiladuna ADC Tarukak Lerambadagi Hauzik Tarada Hengat Lavane Billasigi Matangda Lengakna Pazana Hotnaringe Cheragasida Mui Karana Masagi Oizabata Kanduna Dry da Marai Kana Yetuna Labasi Tobiganusu Hirakli Asigumba Pimasida Lengakna Lorokliba Kongpam Kaidongaida Handokloi Minority Amadi Majority Habagi Kenava Laiba Yaroi Aikoi Pnamak Mui Bangaktani Hainasu CMna Makataki Federation of Haumina First Indigenous Peoples Assembly Inglisingani Kunithoi Hokibo August Mangada Pangthokre Mifamaduda Yalhongaidagi Lereklaba Yek Salai Leiba Aborigines Community Kunmangana Warip Kayasu Loki Maduda Mitei Pangal Loop Karana Federation of Haumibu Lana Miamda Uhanaba Hotnari Madu Tauroidabani Indigenous Peoples Ki Wahan Tokto Mitei Pangal Gi Loop Karaduna Kangdaba Mali Indigenous Peoples have a Aborigines Oigadabani Masida Taratruk Century da Mongol Muslim Lanmi Singna Sanongba Higaiwaga Manipura Landabda Yaurakibada Maithiraba Muslim Sing Aduda Lam Nupi Amadi Sagai Piduna Lehan Kibani
ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕꯁꯤꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕꯒꯤ ꯆꯠꯅꯔꯛꯇ꯭ꯔꯦ ꯃꯗꯨꯗ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯍꯟꯗꯦ ꯍꯥꯏꯗꯨꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ Indigenous people da hatok hachin tawba yaba natte masida warongningai leite iramdam asida leminariba phurup khudingmakna nungsi chanana leminaduna yelhomi singbu kanminnabada punna saruk yaminasi haina secretary publicity Dr. Khomdon Lishamna thadorokpa chirol amana phongdorakle Senior Writers and Playwrights Forum Manipurna chahi ahum gi oina pangthoktuna lakpa Manipuri Film Script Competition inglisingani kunithoi forum gi foundation day habadi September 16 ta pangthoklagani saruk yabining basingna forum gi members sing amadi film iba pambi basingna lakliba September 10 fawbagi manungda script copy ahum pishin birakadabani competitors singi marakta 10 suba fawbagi manungda challabasing makok mathang tahaudrabasu akhanaba khudol piduna ikai khumnagani competition asida saruk yabining basingna forum asigi president manawbi gi yumdagi form lobiba amadi thajinba yagani haina secretary public relations Binoranjan oinamna khangalakle Bosem na loba SSLC examination inglisingini kunithoida subject ani fail oirakhiba mahairoising compartmental examination da saruk yaba yaragani haina education S ki deputy secretary Thanglian Sim Taitomna Jerol ama thadorakle Hanagi Minister Laikhidraba Akoijam Langamgi Marfumathoi Suba Mapok Kumon Thoram Manipur Press Club Imphal da Pangthokre Laikhidrabagi imung manungna sinduna pangthokiba chamba thoramasida All Manipur Working Journalists Union amadi Editors Guild Manipur gi thobuba singna saruk yakhi Laikhidrabagi loinabi AK Santibalana Amzuda sel gi mateng khusinakhi Inkum jalising amaga chamapan niphuma thoigi August 13 da pokhiba akoijam langam pilot ama oina haurakhi amadi Nauria pakhanglakpa kendradagi MLA oina karaktuna minister su oiramkhi akoijam Langam Inglisingani ahumda laikidabane Manipur lengakna lengaki official singda pung nipunipan gi deadline ama issue torokre madudi communal agenda promote tauba anti social loiba Facebook amadi WhatsApp kumba social media group singdagi thoklakadabani haibasini Asigumba group singda member oriwa official singna pung nipunipan gi manungda habadi lakliba August 12 gi numidang wairam pung 3 fawbagi manungda thadokadabani natrabadi mari leinaba legal amadi applicable conduct rules provision gi makhada matik chaba disciplinary action makhoi gi matakta lokhatkani hairi Leibag asina ningkha tamba chahi humbudra taruk mapung pharakpagi saruk amoina August 15 na lakpada Jiribam Borobekragi Gram Panchayat na sinduna Har Ghar Tiranga gi saruk amoina humbudra taruk suba ningtamba numit ki mangoina na ngasi August 13 gi numira simaktada Borobekra Gram Panchayat Office Rajiv Bhavan dagi horaga apunbagi mass rally ama khutta machu ahum gi fial ga loinana Bande Mataram Jai Mata Di haiba kholaw ga loinana SDC Borobekra Office Army Camp amadi Police Camp fawba chatki Lengaki office loisang singi official staff singda machuumgi firal amamamsu khusinakhe Thoromgi khudong chaba lauraga Muhammad Hassan Chaudhary GRS Borobekrana financial year asida pukri nipan tawgadabane madugi manungda mangadi tawba loire lemhoriba ahum asisu August 15 gi matungda tawba loisilagani haikhe Roslyn Wi-Fi matena mate singi khudong chaba pibinaba mrilinaba singdasu appeal tawkhe Jiribam BJP Mandalgi Office Lairembi Leikai Kalinagar Part 3 da Hongdokre Hongdokpugi Thoromasida President in charge KH Haridas BJP gi candidate oikiba N Budhachandra amadi BJP Manipur gi wangangloi oriba L Birzit amadi worker kayasu saruk yaki
Meghalayana yumbu oiduna anisuba Northeast Olympic Games lagliba October 13dagi November 3 fauba Silongda pangthoklakani. Handaki games asida punna masana 19da sanaroisingna athoi ahen tanagani. Yumbu oriba Meghalayana statehood phangwagi chahi yankai surakpa Golden Jubilee thoromga iroyana pangthokadoriba maramna handaki Northeast Play Olympic asi yamnama kananingai oiba amadi maroiba event ama oigadore. Arunachal Pradesh के विजनरी ग्रीनफील्ड एयरपोर्ट ईटानगर मनाक नकना होलोंगी एयरपोर्ट साबा लोइसिनबदा था अनि अमगसु हेना चंखिगदौरी दोनई पोलो हाइना कौबा एयरपोर्ट असि लाक्लिबा ऑगस्ट 15 इंडिया की 75 सुबा निंखातंबा नुमित की थोरमगा इरोइनना संगानबगी वाफम लैरंबनी अदुबु चही असिमक्की अक्टोबर था फावबगी ओइना यैथोखरे ईदी की मथंगदा हंदकना CVI ना अमुक अनोबा गेम खेला होरखरे वेस्ट बेंगल दा इंग्लिसिंगनी कुदमाथोय की असेंबली मिखल की मतमदा TMC की पॉलिटिकल स्लोगन ओइखिबा खेला होवेगी हीरो अमदी ममता बनर्जी की यामनमक अचानबा वर्कर अनुब्रत मंडल CVI ना फाजिनखरे सन हुरानुना योनबा सन स्मगलिंग की वाथोकता चेनरंबदगी वीरभूमदा लैबा मसागी मयुमदगी महाकपु CVI ना फाखिबने मंगोंदा मखोंगना थोंगना लाकनबा कयारक हाइखी अदुबु लाकमंदबदगी मयुमदगी फादुना पुखिबने बिरबुमदा लैरिबा असेंबली सीट अयाम्बा महाकी खुदोंबिदने यामनमक पांगल कनबा TMC की लुचिंगबने CVI ना महाकपु फाखिबगी मायोक्ता बेंगलदा ngasi TMC की अकनबा इरांग हौरखरे ngarang heart attack tawbadagi एम्स दिल्ली दा एडमिट तौख्रबा पॉपुलर कॉमेडियन राजू श्रीवास्तव यामनमक अरुबा फिबमदा हौजिक वेंटिलेटर सपोर्ट लैरी महाकी फागीना मयामबु नोखंदुना लाखिबा श्रीवास्तव जिम अमदा साजिल तौरिंगे खंगौदना हार्ट अटैक तौरकपदगी हॉस्पिटल दा एडमिट तौखिबने ngasi Europe की चादा हुमफुमरी हेनबगी सरुक्ति तमथीरबा इकंग मायोकनरी मसिगी मनुंगदा चादा 13 ना इकंगी अलर्ट मायोकनरी अदुगा चादा 93 ना मखलमगी वार्निंग मखादा लैरी मसी नोंगलिकना चुबा मदी नुंसागी मैसा हेंगलकपदगिनी UK दी हौखिबा चही कुनसिगी मनुंगदा ख्वाइदगी साबा जुलाई था हंदकना ओइरी अमदी साथीबा हिट वार्निंग इशू तौखरे साबगी मैसासी डिग्री सेल्सियस 35 लानखिबा याबगी अकीबा लैरखले फिबम असिदा ngasi ऑगस्ट 13 दगी लाक्लिबा ऑगस्ट 13 फाउबा UK दा अंबर अलर्ट लाउथोखरे नुपी अमना पावर लिफ्टिंग दा गिनीज वर्ल्ड रिकॉर्ड थुगाइखरे अमेरिका की मैरीलैंड दगी तमारा वालकोट कौबी नुपी अमना इंग्लिसिंगनी कुनिथोय वर्ल्ड रो पावर लिफ्टिंग फेडरेशन अमेरिकन प्रो दा केजी 400 का 35 थांगतुना वर्ल्ड रिकॉर्ड थमखी मसागी वेट हंथनबा अमदी फिट ओइना लैनबगीदमक चही मरी खक्तंगी ममांगदा महाकना अरुंबा थांगतबा हौखिबनी हाइरी अरोइबदा ngasi tentakpa maroiba pau khara असम की CM हिमंत बिस्व शर्मा बिहार की CM नीतीश कुमार बो था तरुक खुदिंगी पार्टी होंगनिंग बमियोइसिंगी ओइना मार्गदर्शननी हाइखरे ऑगस्ट 15 दगी गुवाहाटी दा ट्रैफिक कंट्रोल सिस्टम डिजिटल ओरगने ट्रैफिक पॉइंट सिंग दा ट्रैफिक पुलिस अमता लेरोय दिंग एक्सप्रेस हिमा दासु बर्मिंगहाम दगी हलक्तुना ngasi असम दा थुंगलखरे यामनमक इंगमनबदगी सानबदा खुदोंग चादबा अमा ओइखी माइक्रो सेकेंड की ममल हौजिकती खंगले माकी मतम लाखिनी हाबगी थाजबा हिमा दासना फोंदोरखी मथग असम की धेमाजी लैबा जवाहर नवोदय विद्यालय की महिरोई अहुमगी स्कूल बैगतगी यू बोतल अमदी हिदाक मना पैकेट कया फंगबदगी खुदकता स्कूल दगी तानथोखरे नुमिदांग खुदिंगी हॉस्टल की वाल चोंगलगा यू थकपा चटपा महिरोई सिंगनी हाइरे असम की एस्ट्रो फोटोग्राफर गौतम देकाना इसरो की मुनसोट कंपटीशन माई पाखरे नेशनल असेसमेंट एंड एक्रेडिटेशन काउंसिल नाकना असम लैबा तेजपुर यूनिवर्सिटी दा A+ सर्टिफिकेट पिरखरे फाख्रबा मेघालय BJP की वाइस प्रेसिडेंट बर्नाड मरा के बैंक अकाउंट ता रुपा करोड़ कया की मफम मरंग खंगदबा सेल कया लेरंबा थेंगनरे हाइना मेघालय पुलिसना खंगलकले मेघालय असेंबली मिखल इंग्लिसिंगनी कुलहुमदोइदा पांथोकदरिबा सिदा BJP का प्री पोल अलायंस तौरोय हाइना NPP ना सेंगदोरखरे
Nagaland Pradesh Congress Committee ki President K. Therina Nagaland ki General Mikhal Gujarat amadi Haryana State ki Mikhal ga loinana chahi asimaki December 23 da pangthoklaba yai haibagi ingit pirakre. Army Chief of Staff General Manoj Pandey na Mizoram ki ahanba Commonwealth Games gold medalist weightlifter Jeremy Laidin Nungabu New Delhi da ikai khumnabuga loinana taramna okre. COVID case hengalakpadagi Delhi lengakna face mask uppa mandatory ohenkre. Face mask uptaba thengnarabadi lupa chonga fine thihangani haire. Supreme Court na notice delimitation demand committee na thangalakpa PIL lokshinkre. PIL asi Assam, Arunachal Pradesh, Nagaland amadi Manipur gi oina punna thakibani. Karnataka da Purituba Pravin bu mangakta lelaga mihathina hatpada maroina chenaba prime accused ahum phakre. Ahum asi radical group PFI ga mari leinaramgani chingnare. Jagdeep Dhankar na India gi vice president oina ngasi nongna wasak laukre. Himachal Pradesh ki Chambada yamna makanna nong chubadagi mi siba kaya yaunari yum kaya su ichauna manghan takhankre. Jammu Kashmir gi Rambanda su cloud blast oibadagi tamthiraba ichau mayoknari. Lengak na flight ki mamal da control tawramba adu lokthokibadagi lakliba August 13 dagi flight ticket ki mamal hantharakpa yana lairakle. Haukiba chahi ani hena lengak na air ticket ki mamal da regulate tawduna laklaba matung thawrang asi handoknabagi warep laukibani. Chinese court na yamnamak popular oiba TV intern gi nupimacha amana thangalakhiba Me Too case ki appeal reject tawkre. UN na Ukraine nuclear crisis ki matang chida emergency meeting kaukre. Pakistan da base oiba global terrorism ki matakta onthok pangamlaroidaba evidence kaya leina United Nations sanction dagi makhoibu China na sel tawduna thamkre. New York State investigation ki matang da hanglakpa wahang singi pakhum piu haiba America gi ex-president Donald Trump na yakhidre. Amade Mexican president na world peace ki damak malim gi tongan ba mafam singdagi miyoi ahum gi ming pukhalakre. Madugi manungda India gi Prime Minister Narendra Modi gi mingsu yaure. Asumna Prime Minister Narendra Modi amadi UN Secretary General Antonio Guterres amadi Pope Francis yauna miyoi ahumna saba commission ama semnabagi wafam pukhalakhi. Ngasige nadi Arambai News Guwahati da maithilon gi pau sandok jaba matang sa loisin jabaga loinana tabiriba singbo amkaso hanna khurumjari.